Wakhong da ban Mahotsav ki Thouram Pangthoktuna ujar kaya Thakhre MALEMGI HONGLAKLIBA AYING ASHAGI KHAL ASIDAGI kanba ngamnanaba TUNGGI MEEROL na UMANG YOKHATNABA PANDAM da INDIAGI MAPHAM da Keep the green promise, let us plant more and trees together and celebrate ban Mahotsav 2026 HAIBA team da tha asigi amadagi CHATHARIBA humbudra tere SUBA UMANG KUMHEI ban Mahotsav 2026 ki Thouram CHAHI ASIGI OINA NGASI LOISINKHRE NGASI LOISINBAGI Thouram da Divisional Forest Officer DFO Thoubal Forest Division Dr. Laisangtem Jesli IFS ki meeting makada Range Forest Officer Kakching Range Laisram Dinesh na Sinduna Kakching Range ki makada laiba khulkaya da pak sana ujara kya thaki ngasi ga roiba nimita Kakching District ki Wakhong High School gi lampa ki akoi bada school asigi mahairoi sing amadi CSO sing gi meeting miyoi sing RFO Kakching L Dinesh Assam Rifle Wakhong Post ki personnel kaya yauna imagi mingda ujara thasi ek pet ma ke naam haiba pandam da uja kaya ama thaduna uja kaya su yenthoki RFO Kakching na handaki humbudra te SUBA UMANG KUMHEI asigi manung channa tongan ba mapham kaya da thambal tingya kairak kangjaibung sora lamjau awang laikai laifam khunau loknung Kakching Tangjeng Santhel Langathel Langmaidong Playground Wakhong Playground amading Palel da Leihau Karpur Hausuk Yongchak Thaibong Chingtrau Haikru Tera Jam Uthambal Bokul Pungdon Dalchini Chorphon Mayokfa Zarol Uningthau Hainau Ereka Palm Karipata Pambina Chingba Punna Lising Mariga Changa Yangkai Thakibaga Loinana Tongan ba Club Association na Laukiba Yauna Ujar Lising Taraga Chani Romsu Yenthokre Hairi